Wazang ang baya bangang silure. Layang bigadaba care law bigadaba nurse aniduna sauraga thokre. Maming leibra celebrity anido angang macha anida khuire. Aduba angaw barisini. Nonglay nungshit ki sahom gomlaba maching ama magi masada pokpadagi loinarakpani. Anaba kawa makhay lainabo tanarui. Mamangda thakchinduna pisum ani suklaga mana achum saduna chairei. Nang hospital sigi nurse natra. Nangi duty, nangi responsibility, nang nasana khangzadabra. Anaba ma asokpo ama hospital sidala ade. Nurse amo oina, doctor amo oina. Kay tawgani nang khangdra. Aigi asokpo sina minor case oibagi nang nasawsinaraga laithoambadi ay. Adubo ay patient amane. Surgery darkar leite aigi anabasida. Doctor gi mathau sutade. Nurse nangi nathawni. Nangi patient aise. Patient amada tawgadaba thabak tawrla. Risi yam tapna, lemna, lumtak tawba khonjel duna hairakliba taraga, laina di hena khwaidaw thitli. Alvina di maya kaduna rishida munna yingi. Matin su kutlaw na amuktang yothai. Adum na leiringe risi driver adu changakle. Dasi kedoba yaurge. Rishi laina da yinglaga hairei. Duty masa khangdaba satri macha ama parafahanaba ta'amani. Laina do risi da fat sound na yinglei. Risi amukso hairei. Ngasigi numita nang na aigi asokpa si yingdrifaw. Ay hospital sidagi halloy. Anaba si suato pa kanamta na tingalloy. Minute mangagi manungda nasana khang na aigi naktala. Kay gumba anam kalaga laktradi nang kiyas taw ni aina. Kihan bayaba kihan lay nurse angang duda. Ariba makoy anina lan su lalure aduga achumba su sakre. Risi diwado hairam laga jangkre. Laina adu sawning bagi masa kaino matokre. Mamit amu isin mathakta amu ying. Sor amu kamthok tawraga khangle. Risi jangki baga Alvina laina da tapna hairei. Khulem chandre asimi se. Mamana bana karan tabani. Mr. Celebrity na sahuri sidi maram chaye. Lao, ngasayde anaba mi sida, mi kan naba anaba seba taw na balay riba koy na taw biri sa papurani. Iwa magni khalaga seba taw gadabani, masak phazaba pakhang di. Lainado payrap yingay. Nang hiktauro. Alvina na, kay hiram gi hozaki handsome duna, maray tawrano, mi di taw gedangam bani, jaza tawro kanyamo, kidro nang, lao. Kay daw bagi kido ino. Ako'y kem taw nga mo'y dabraba, manalalaga chum sabi abra. Ado asidi asok pa ni haiba, lao. Namda na amu hanjil laga, risige anaba asok pa do, pazana taytok chamtok laga hidag hapire. Dandi da taw baga chak manay lay nadi, pisum tenggay na kaini, mana taw ribado. Madu uraga somda, nupa madi lohon ni ying laga, huran minok nok libani. Haris tawrido ying ni ying na hora I amo magi hay nabi. Nungsiye nurse kaise. Matang chadawani Haris to. Ngang thorak liduga pa liba chihera duga puning banaloyre albinadi. Murum soli. Masigi nupase makhori sida sinin sina tinin yaday. Maray sakna tingto olay haning banaloyre. Sakna ni kobe ko padana. Kay to ena no manang side ngangi mayam siba. Haris amukso. Doctor na sa sidi miyoy bagi tang lawalan ni. Luna tawgadawani, nungsibigadawani. Respect chow no utgadawani. Chumdra na inay sa sister. Alvina na, chumme yam chumme. Achumme yam nga ang mamisa, mina nungside hay na ba do, adu sa chumni. Haris na, adu di fake am tangga hay sige. Ay giming hay snam Haris. Hay draso kang lamanida. Acting yam hay bahiro duni. Isa pa kang, attract over sister. Alvina na, Shio of wazaw. Yumnang na hisnang ko isile, hay padi ko sama. Kara lemo ibungon ng mina masakhang na draso niya kara makay di kang narabani. Ok taba niya jataw sila ka no, o sila ka ni. Pakhang na liyam kradi, noy di sita tabani. Wa ngang taba no papa mo no angawbi. Nang nungsi na ba da bit lero eh. Kara jagat na ba ay gumba koyo ne. Nungsi na ba da interest lay na ba, ngawdro ay sa. Yang wayan ng kari lakot nga yaw da na no, nangon na ngawdo siya ina. Hemandro, lay sabi na pakhang na ngawdra di kanada ngawge hay no. Huzika ang sing siya kakakaka na lo ito gre. Generation siya mityam nare. Nang nihin na nare,
ꯌꯥꯔꯗꯤ ꯑꯅꯥꯕꯁꯤ ꯈꯛ ꯑꯝꯇ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯒꯦ ꯑꯁ꯭ꯋꯥꯏꯗ ꯐꯝꯕꯤꯔꯨꯔꯣ ꯐꯝꯃꯟꯗꯅ ꯋꯥꯔꯦ ꯏꯕꯦꯝꯃ ꯇꯧꯔꯤꯗꯣ ꯑꯗꯨꯝ ꯇꯧ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯡꯒꯦ ꯔꯤꯁꯤ ꯍꯔꯤꯁꯀꯤ ꯈꯗꯥꯡꯗꯣ ꯂꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯀꯣꯔꯣ ꯗꯥꯁꯤ ꯅꯣꯏ ꯇꯥꯃꯣ ꯍꯔꯤꯁꯀ ꯃꯄꯥꯟꯗ ꯂꯩꯔꯝꯃꯣ ꯍꯔꯤꯁꯅ ꯀꯩꯒꯤꯅꯣ ꯀꯣꯔꯧꯅ ꯇꯥꯃꯣ ꯃꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯋꯥꯖꯥꯎꯗꯣ ꯃꯇꯥꯡ ꯆꯥꯗꯦ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯍꯔꯤꯁꯇꯨ ꯅꯝꯆꯤꯡ ꯆꯤꯡꯈ꯭ꯔꯦ ꯂꯩꯅꯥꯗꯣ ꯉꯁꯥꯏꯗꯩ ꯁꯥꯎꯔꯤ ꯁꯛꯐꯝꯗꯣ ꯃꯥ ꯇꯞꯊꯕ ꯌꯥꯕ ꯇꯞꯊꯔꯕꯅꯤ ꯋꯥ ꯉꯥꯡꯗꯕꯅ ꯐꯔꯦ ꯈꯟꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯧꯔꯒ ꯂꯩꯔꯤꯕꯅꯤ ꯔꯤꯁꯤꯗꯣ ꯂꯩꯅꯥꯗ ꯌꯦꯡꯂꯒ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯊꯦꯡꯛꯁ ꯑꯗꯨꯒ ꯅꯔꯁꯅ ꯄꯤꯁꯨꯝ ꯑꯗꯨꯝ ꯁꯨꯛꯂ ꯂꯩꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯄꯦꯁꯦꯟꯁꯤꯡꯅ ꯎꯔꯗꯤ ꯁꯥꯎꯅꯤꯡꯂꯅꯤ ꯅꯔꯁꯇꯤ ꯏꯁꯧ ꯂꯥꯡꯕ ꯌꯥꯗꯦ ꯑꯇꯣꯞꯄꯅ ꯁꯥꯎꯅꯤꯡꯂꯁꯨ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯇꯤꯀꯤ ꯍꯣꯠꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯁꯨꯛꯀꯅꯨ ꯅꯨꯡꯇꯤꯒꯤ ꯅꯥꯅꯤꯡꯉꯦ ꯁꯨꯃꯥꯏꯅ ꯁꯨꯛꯂꯗꯤ ꯑꯩꯅ ꯅꯥꯔꯒ ꯂꯥꯛꯑꯗꯤ ꯅꯪ ꯑꯃꯨꯛ ꯁꯨꯛꯇꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯤ ꯂꯥꯛꯇꯅꯕ ꯁꯨꯛꯇꯣꯛꯀꯅꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯅꯥ ꯐꯩꯔꯞ ꯌꯦꯡꯂꯛꯏ ꯔꯤꯁꯤꯗ ꯃꯤꯠꯌꯦꯡꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ ꯌꯥꯔꯦꯀꯣ ꯆꯠꯂꯨꯈꯤꯒꯦ ꯑꯜꯕꯤꯅꯥꯅ ꯍꯩꯁ ꯋꯥꯇꯥ ꯑꯃ ꯇꯧꯏꯗ ꯂꯩꯅꯥ ꯔꯤꯁꯤ ꯆꯠꯈꯤꯕꯒ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯜꯂꯛꯏ ꯐꯤ ꯀꯥꯝꯗꯨꯅ ꯏꯁꯧ ꯇꯧꯏ ꯑꯁꯨꯛ ꯌꯥꯝ ꯗꯤꯁꯒꯁꯇꯤꯡ ꯑꯣꯏꯕ꯭ꯔꯣ ꯑꯁꯤ ꯃꯤꯁꯦ ꯏꯁ ꯀꯩ ꯆꯥꯅꯔꯤꯒꯦ ꯅꯪꯒꯤ ꯏꯁꯧꯗꯨꯅ ꯀꯥꯔꯟ ꯇꯥꯕꯅ ꯑꯃꯗ ꯇꯥꯔꯒ ꯁꯥꯎꯕꯅ ꯑꯃꯗ ꯁꯥꯎꯗꯅ ꯌꯥꯔꯦ ꯅꯪꯃꯁꯨ ꯂꯥꯛꯑꯣ ꯑꯁꯤ ꯁ꯭ꯇꯔꯦꯡꯖꯔꯁꯤꯒꯤ ꯃꯤꯆꯪꯂꯣ ꯌꯥꯝꯅ ꯐꯦꯠ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯂꯩꯅꯥꯗꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯅꯨꯃꯤꯗꯥꯡꯅꯤ ꯔꯤꯁꯤꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯣ ꯐꯅ ꯊꯦꯡꯂꯦ ꯗ꯭ꯔꯥꯏꯚꯔ ꯊꯝꯂꯁꯨ ꯄꯥꯛꯅ ꯆꯠꯃꯤꯟꯅꯗꯕꯅꯤ ꯃꯊꯟꯇ ꯃꯥꯒꯤ ꯕꯥꯏꯛꯇꯨꯗ ꯍꯦꯛꯇ ꯆꯠꯂꯤ ꯅꯨꯃꯤꯠꯇꯨꯁꯨ ꯔꯤꯁꯤ ꯃꯊꯟꯇꯅꯤ ꯍꯜꯂꯛꯄ ꯂꯝꯕꯤꯗꯨ ꯏꯆꯤꯛ ꯆꯤꯛꯂꯦ ꯃꯥꯂꯪꯕꯅ ꯍꯨꯝꯂꯛꯄꯗ ꯃꯤꯠꯅ ꯎꯕ ꯉꯝꯗꯕ ꯂꯤꯔꯤ ꯍꯨꯝꯕ ꯅꯨꯡꯁꯤꯠꯇ ꯌꯥꯎꯔꯛꯄ ꯂꯩꯅꯝꯅꯤ ꯃꯍꯥꯛꯀꯤ ꯅꯥꯇꯣꯟꯗ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯁꯤꯕ ꯏꯪ ꯂꯥꯎꯕ ꯂꯩꯅꯝꯗꯣ ꯇꯈꯦꯜꯂꯩ ꯂꯩꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝꯅ ꯔꯤꯁꯤ ꯃꯁꯥ ꯄꯨꯝꯕ ꯁꯨꯝꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯁ꯭ꯄꯤꯠ ꯑꯃꯗ ꯊꯧꯔꯛꯄ ꯒꯥꯔꯤꯗꯣ ꯁ꯭ꯄꯤꯠ ꯇꯞꯊꯔꯛꯂꯒ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝꯗꯨꯗ ꯕ꯭ꯔꯦꯛ ꯐꯥꯈ꯭ꯔꯦ ꯑꯆꯤꯛꯄꯗ ꯃꯊꯟꯇ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯨꯝ ꯂꯩ ꯔꯤꯁꯤ ꯑꯀꯣꯏꯕꯗꯣ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯤ ꯇꯈꯦꯜꯂꯩ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯇꯕꯒꯨꯝꯁꯨ ꯐꯥꯎꯔꯤ ꯑꯆꯤꯛꯄ ꯂꯝꯕꯤꯗꯨꯗ ꯑꯗꯨꯝꯅ ꯀꯨꯏꯅ ꯂꯩꯊꯕꯗꯤ ꯌꯥꯗꯕꯅ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯇꯧꯗꯨꯅ ꯊꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯍꯟꯕꯒꯨꯝꯁꯨ ꯑꯃꯨꯛ ꯇꯧꯔꯛꯄꯗ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅꯁꯨ ꯌꯦꯡꯂꯨꯏ ꯆꯤꯡꯅꯗꯕ ꯅꯠꯇꯦ ꯔꯤꯁꯤ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯩꯁꯨ ꯈꯜꯂꯝꯗ꯭ꯔꯕꯁꯨ ꯇꯣꯏꯅ ꯃꯁꯥꯗ ꯍꯩꯅꯗꯕ ꯏꯍꯨꯜ ꯐꯥꯎꯔꯛꯂꯕꯁꯤꯗꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯗꯤ ꯃꯊꯟꯇ ꯍꯪꯖꯩ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯒꯦꯠꯇꯨ ꯁꯅꯥꯍꯜꯅ ꯍꯥꯡꯗꯣꯛꯂꯒ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯁꯅꯥꯍꯜꯒꯤ ꯃꯤꯠꯇꯗꯤ ꯔꯤꯁꯤꯕꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤ ꯍꯥꯏꯕꯁꯦ ꯃꯤꯀꯨꯞꯇꯨꯗ ꯎꯕ ꯐꯪꯂꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯁꯅꯥꯍꯜꯁꯨ ꯈꯪꯗꯦ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯁꯣꯜꯂꯛꯏ ꯈꯪꯍꯧꯗꯅ ꯃꯆꯤꯟꯗ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯄꯥꯈꯠꯅ ꯈꯪꯉꯥꯏ ꯍꯥꯏꯗꯣꯛꯂꯨꯕꯅꯤ ꯔꯤꯁꯤ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ ꯇꯥꯁꯅꯥ ꯀꯩꯗꯧꯔꯦ ꯁꯅꯥꯍꯜ ꯃꯀꯣꯛꯇꯨ ꯐꯦꯠ ꯍꯥꯏ ꯀꯩꯁꯨ ꯇꯧꯗꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯇꯨꯝꯈ꯭ꯔꯕꯣ ꯄꯣꯊꯥꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯅꯦ ꯏꯃꯥꯅꯁꯨ ꯍꯪꯂꯝꯕꯅꯤ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯋꯥ ꯉꯥꯡꯂꯝꯗ꯭ꯔꯦ ꯅꯨꯄꯥꯗꯣ ꯆꯨꯝꯗ꯭ꯔꯤꯡ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯁꯅꯥꯍꯜꯗꯣ ꯃꯊꯟꯇ ꯁꯣꯜꯍꯧꯏ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯅꯪ ꯀꯅꯥꯅꯣ ꯃꯌꯥ ꯆꯤꯛꯁꯤꯟꯅꯩ ꯁꯅꯥꯍꯜ ꯊꯋꯥꯏ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯃꯤꯑꯣꯏꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤ ꯄꯨꯟꯅ ꯂꯩꯔꯤꯕ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯁꯤ ꯁꯣꯝꯗ ꯂꯩꯅꯥꯁꯨ ꯗ꯭ꯌꯨꯇꯤ ꯂꯣꯏꯕꯒ ꯋꯥꯃꯟꯗꯅ ꯆꯥꯛꯁꯨ ꯆꯥꯈꯤꯗꯦ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯃꯛ ꯃꯌꯨꯝꯗꯒꯤ ꯀꯣꯜꯁꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯁꯨ ꯕꯦꯛ ꯇꯧꯔꯨꯗ꯭ꯔꯦ ꯃꯌꯨꯝꯗꯒꯤ ꯂꯥꯛꯄꯗꯨ ꯈꯨꯗꯣꯡ ꯆꯥꯗꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯑꯅꯛꯄ ꯔꯦꯟꯠ ꯑꯃꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯂꯩꯕꯅꯤ ꯒ꯭ꯔꯦꯁꯤꯒ ꯑꯜꯕꯤꯅꯥꯒꯗꯤ ꯔꯤꯁꯤꯒꯤ ꯋꯥꯔꯤꯗ ꯋꯥꯕꯒ ꯀꯥꯎꯈ꯭ꯔꯦ ꯒ꯭ꯔꯦꯁꯤꯅ ꯈꯪꯉꯦ ꯑꯗꯨ ꯅꯨꯄꯥꯗꯨꯗꯤ ꯈꯔꯗꯤ ꯅꯛꯏꯕ ꯃꯤꯅꯦ ꯃꯥꯁꯦ ꯎꯁꯤꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯩꯒꯗꯕꯅꯤ ꯀꯩꯅꯣ ꯑꯜꯕꯤꯅꯥꯅ
ꯅꯩꯕ ꯍꯧꯔꯛꯄꯗ ꯅꯔꯁꯀꯤ ꯗ꯭ꯌꯨꯇꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯛꯑꯦ ꯈꯨꯏꯔꯦ ꯑꯗꯨꯝ ꯒ꯭ꯔꯦꯁꯤꯅ ꯃꯃꯥꯟꯅꯕ ꯎ ꯃꯣꯔꯣꯛ ꯃꯥꯟꯕꯗꯨꯅ ꯎꯁꯤꯜꯂꯛꯇ꯭ꯔꯤꯗꯣ ꯃꯥ ꯈꯪꯗꯕ꯭ꯔꯣ ꯑꯜꯕꯤꯅꯥꯅ ꯎ ꯃꯣꯔꯣꯛ ꯃꯥꯜꯂꯦꯗꯤ ꯅꯪ ꯎꯍꯧꯕ꯭ꯔꯣ ꯑꯁ ꯏꯕꯦꯆꯥ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯁꯤꯗꯅꯤ ꯎꯍꯧꯗ꯭ꯔꯁꯨ ꯋꯥꯔꯤꯗ ꯈꯪꯉꯤ ꯉꯥꯡꯊꯣꯔꯛꯄꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯕ ꯋꯥꯉꯥꯡꯗꯨꯅ ꯇꯥꯛꯏ ꯎ ꯃꯣꯔꯣꯛ ꯃꯥꯜꯂꯝꯅꯤ ꯍꯥꯏꯕ ꯃꯁꯛꯇꯣ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯂꯩꯅꯥꯒꯤ ꯀꯣꯜꯗꯣ ꯑꯃꯨꯛꯁꯨ ꯂꯥꯛꯁꯤꯜꯂꯤ ꯒ꯭ꯔꯦꯁꯤꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇꯒꯤ ꯐꯣꯟꯗꯨꯗ ಮಿꯠꯌꯦꯡ ꯊꯝꯂꯨꯕꯅꯤ ꯒ꯭ꯔꯦꯁꯤꯗꯣ ꯈꯪꯗꯨꯅ ꯂꯥꯎꯔꯛꯏ ꯂꯩꯅꯥꯅ ꯌꯥꯝ ꯃꯨꯟꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂ ꯂꯩꯔꯝꯕꯗꯨꯗ ꯒ꯭ꯔꯦꯁꯤ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯐꯠ ꯐꯠ ꯀꯨꯞꯂꯒ ꯑꯅꯤꯔꯛ ꯁꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯂꯩꯅꯥꯗꯤ ꯃꯣꯏꯗ ꯇꯨꯡ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯂꯝꯃꯤ ꯑꯜꯕꯤꯅꯥꯅ ꯀꯩꯅꯣ ꯅꯪꯅ ꯒ꯭ꯔꯦꯁꯤ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯂꯒ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯤꯗꯨꯕꯣ ꯑꯜꯕꯤꯅꯥꯅ ꯑꯁ ꯍꯩꯅꯗꯦꯀꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯥꯔꯟ ꯉꯥꯡꯉꯛꯀꯅꯨ ꯒ꯭ꯔꯦꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯥꯟꯁꯤ ꯕꯨꯠꯁꯨ ꯂꯩꯔꯕꯣ ꯃꯤ ꯐꯧ ꯂꯩꯕ ꯃꯌꯛꯇ꯭ꯔꯀꯥꯟꯁꯤꯗ ꯀꯩꯅꯣ ꯇꯧꯈꯠꯂꯛꯏꯁꯤꯅ ꯑꯩꯈꯣꯏ ꯔꯨꯝꯁꯦ ꯃꯣꯟꯁꯇꯔ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯑꯜꯕꯤꯅꯥ ꯒ꯭ꯔꯦꯁꯤꯒꯤ ꯁꯤꯛꯁ ꯁꯦꯟꯁꯅ ꯌꯥꯗꯦ ꯄꯥꯋꯔ ꯄꯥꯏꯕꯗꯧꯅꯁꯨ ꯇꯧꯔꯦ ꯑꯩꯁꯦ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯅꯤ ꯇꯤꯡꯊꯣꯛꯂꯒ ꯌꯦꯡꯖꯩ ꯃꯊꯟꯇ ꯑꯜꯕꯤꯅꯥꯅ ꯒ꯭ꯔꯦꯁꯤꯒꯤ ꯂꯨꯈꯝꯗ ꯊꯥꯔꯛꯏ ꯕꯨꯠ ꯋꯥꯔꯤ ꯌꯥꯝ ꯇꯥꯎꯑꯣ ꯅꯪ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯔꯤ ꯌꯥꯝ ꯄꯥꯛꯑꯣ ꯕꯨꯠ ꯐꯤꯂꯝ ꯌꯥꯝ ꯌꯦꯡꯉꯣꯕ ꯑꯍꯤꯡꯗ ꯑꯗꯨꯅꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯉꯛ ꯇꯥꯕ ꯋꯦꯟꯁꯗꯦ ꯑꯦꯗꯝꯁꯀꯤ ꯃꯤꯠꯌꯦꯡꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯤꯗꯣ ꯑꯗꯨꯅꯅꯦꯕ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯇꯥꯏꯂꯔꯒꯨꯝꯕ ꯃꯣꯟꯁꯇꯔ ꯑꯃ ꯂꯩꯈ꯭ꯔꯦꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯅꯅꯥꯇꯣꯟ ꯑꯇꯨꯝꯕꯗꯨꯅ ꯊꯤꯜꯂ ꯍꯥꯠꯂ ꯂꯣꯏꯔꯦ ꯃꯣꯟꯁꯇꯔꯗꯣ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨ ꯅꯌꯥ ꯑꯍꯦꯟꯕ ꯈꯔ ꯌꯥꯎꯔꯤꯗꯣ ꯁꯠꯀꯅꯤ ꯑꯅꯤꯗꯣ ꯋꯥꯊꯤ ꯋꯥꯔꯦꯝꯂꯣꯝꯗ ꯁꯨꯝ ꯆꯠꯈ꯭ꯔꯦ ꯀꯣꯜ ꯂꯥꯛꯂꯤꯕꯗꯨꯁꯨ ꯄꯥꯏꯅꯤ ꯀꯥꯎꯈ꯭ꯔꯦ ꯂꯩꯅꯥꯗꯤ ꯉꯥꯡꯅꯔꯤꯕꯗꯣ ꯈꯖꯤꯛꯇꯐꯥꯎ ꯇꯥꯔꯨꯗꯦ ꯃꯥ ꯌꯥꯝꯅ ꯋꯥꯕ ꯁꯪꯁꯥꯔꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯕꯒꯨꯝ ꯃꯃꯤꯠ ꯎꯏꯁꯤꯟ ꯃꯄꯤꯁꯨ ꯁꯤꯟꯊꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯂꯩꯃꯤꯟꯅꯔꯤꯕ ꯑꯅꯤꯗꯨꯅ ꯈꯪꯗꯦ ꯃꯉꯥꯜꯁꯨ ꯑꯣꯏꯒꯦ ꯅꯨꯡꯁꯤꯕꯁꯨ ꯑꯣꯏꯒꯦ ꯑꯄꯥꯝꯕꯗꯨꯁꯨ ꯑꯣꯏꯒꯦ ꯅꯪ ꯍꯥꯏꯕ ꯅꯪꯒꯤ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯑꯣꯏꯒꯦ ꯂꯩꯔꯝꯂꯤꯕ ꯃꯐꯝꯗ ꯎꯕꯗ ꯂꯩꯆꯤꯛꯂꯦꯟꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯦ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗꯒꯤ ꯂꯨꯔꯕ ꯂꯥꯏꯖꯅ ꯂꯦꯞꯄ ꯂꯩꯇ ꯆꯦꯟꯊꯔꯛꯂꯤ ꯑꯉꯧꯕ ꯂꯩꯆꯤꯜꯁꯨ ꯃꯄꯩ ꯄꯥꯏꯔꯤ ꯃꯅꯥꯛꯇ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯃꯁꯨ ꯂꯩ ꯅꯨꯡ ꯑꯆꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯃꯆꯤ ꯂꯦꯡꯗ ꯇꯨꯃꯤꯟ ꯂꯩꯔꯤ ꯑꯃꯨꯛꯁꯨ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕ ꯃꯤꯠꯌꯦꯡꯗ ꯊꯣꯡ ꯑꯃ ꯎꯏ ꯋꯥꯡꯃꯟꯕꯒꯤ ꯄꯤꯛꯅꯁꯨ ꯎꯔꯦ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯂꯩꯈꯤꯕꯗꯥꯏꯅꯦ ꯁꯤꯅ ꯀꯗꯥꯏꯗ ꯈꯟꯅ ꯅꯨꯡꯂꯛꯇꯨꯗ ꯂꯥꯛꯄ ꯍꯧꯏ ꯁꯦꯠꯂꯤꯕ ꯃꯐꯤꯗꯨꯁꯨ ꯏꯁꯤꯡꯅ ꯆꯣꯠꯇꯅꯕ ꯃꯈꯨꯠ ꯃꯆꯥꯗꯨꯅꯁꯨ ꯊꯥꯡꯒꯠꯄ ꯍꯣꯠꯅꯔꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯌꯨꯕ꯭ꯔꯥꯖꯇꯨ ꯃꯆꯤꯟꯗ ꯏ ꯊꯣꯛꯂꯒ ꯃꯊꯕꯥꯛꯇꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯅꯨꯡ ꯃꯔꯨꯝ ꯑꯃꯗꯒꯤ ꯊꯣꯔꯛꯏ ꯊꯥꯡꯒꯨꯝꯕ ꯑꯃꯅ ꯌꯥꯟꯗꯨꯅ ꯁꯣꯛꯍꯟꯕ ꯃꯥꯜꯂꯤ ꯃꯊꯕꯥꯛꯇꯨ ꯁꯥꯡꯅ ꯈꯦꯠꯈꯤꯕꯒꯤ ꯃꯃꯤ ꯂꯩꯕ ꯎꯏ ꯂꯩꯆꯤꯛꯂꯦꯟ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ ꯌꯨꯕ꯭ꯔꯥꯖ ꯃꯁꯥꯗꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯀꯗꯧꯔꯦ ꯃꯗꯨ ꯎꯕꯗ ꯂꯩꯆꯤꯛꯂꯦꯟ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯒ ꯌꯨꯕ꯭ꯔꯥꯖꯄꯨ ꯉꯥꯛꯅꯕ ꯍꯣꯠꯅꯩ ꯑꯃꯗꯨꯅ ꯃꯁꯥ ꯃꯎ ꯐꯕ ꯍꯦꯟꯕꯅꯤꯅ ꯉꯥꯛꯄꯗꯨ ꯉꯝꯗ꯭ꯔꯦ ꯇꯨꯒꯦ ꯑꯅꯤꯗꯨ ꯑꯅꯤꯗꯨ ꯄꯨꯂꯞ ꯇꯨꯁꯤꯟꯃꯤꯟꯅꯔꯦ ꯑꯌꯥ ꯅꯜꯂꯦ ꯁꯤꯔꯦ ꯌꯨꯕ꯭ꯔꯥꯖꯇꯣ ꯃꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯍꯧ ꯍꯧꯒꯠꯄꯗ ꯑꯃꯨꯛꯁꯨ ꯅꯥꯔꯦ ꯂꯣꯡꯅ ꯅꯨꯡ ꯃꯔꯛꯇꯨꯗ ꯍꯤꯞꯊꯈ꯭ꯔꯦ ꯂꯩꯆꯤꯛꯂꯦꯟ ꯍꯧꯒꯠꯇꯨꯅ ꯌꯨꯕ꯭ꯔꯥꯖꯇ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇ ꯀꯣꯅꯨꯡꯗ ꯂꯩꯍꯧꯗꯥꯏꯅꯦ ꯌꯨꯕ꯭ꯔꯥꯖ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯂꯩꯆꯤꯛꯂꯦꯟꯗ ꯌꯦꯡꯂꯛꯏ ꯂꯩꯆꯤꯛꯂꯦꯟ ꯃꯤꯠꯌꯦꯡꯗꯨꯗ ꯁꯨꯛꯂꯛꯏ ꯃꯃꯤꯠꯇꯣ ꯁꯤ ꯀꯃꯥꯏꯅ ꯁꯣꯛꯏꯅꯣ ꯑꯩꯅ ꯁꯤꯗ ꯀꯃꯥꯏ ꯂꯩꯔꯝꯃꯤꯅꯣ ꯌꯨꯕ꯭ꯔꯥꯖ ꯃꯃꯥꯏꯗꯣ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯁꯦ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯉꯤꯁꯦ ꯆꯠꯂꯣ ꯌꯨꯝꯗ ꯑꯁꯣꯛꯄꯗꯨꯗꯤ ꯌꯥꯔꯦ ꯆꯠꯂꯣ ꯂꯩꯆꯤꯛꯂꯦꯟ ꯈꯨꯝꯗꯦ ꯌꯨꯕ꯭ꯔꯥꯖꯇꯣ ꯈꯣꯟ ꯀꯜꯂꯞꯅ ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯂꯩꯆꯤꯛꯂꯦꯟ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯆꯣꯡꯈꯠꯂꯤ ꯀꯤꯗꯨꯅ ꯇꯛꯊꯛ ꯌꯦꯡꯂꯨꯏ ꯑꯃꯨꯛꯁꯨ ꯌꯨꯕ꯭ꯔꯥꯖ ꯂꯩꯆꯤꯛꯂꯦꯟꯗ ꯌꯦꯡꯂꯒ ꯋꯥ ꯁꯨꯛꯉꯥꯡ ꯉꯥꯡꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯁꯥꯎꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯊꯧꯅꯥ ꯂꯩꯕ ꯌꯨꯕ꯭ꯔꯥꯖꯇꯣ ꯃꯊꯃꯣꯏꯗ ꯏꯪ ꯂꯥꯎꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯅꯤꯡꯊꯤꯂꯣꯛꯀꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯔꯤꯛꯅ ꯍꯛꯆꯥꯡꯗ ꯆꯣꯡꯕꯒꯤ ꯏꯪꯕ ꯑꯣꯏꯔꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯔꯥꯡ ꯅꯤꯡꯊꯤꯕꯤ ꯂꯩꯆꯤꯛꯂꯦꯟꯒꯤ ꯁꯛꯇꯝꯗꯨꯅꯔꯥ ꯌꯨꯕ꯭ꯔꯥꯖꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯂꯩꯆꯤꯛꯂꯦꯟ ꯁꯣꯛꯂꯤꯕꯗꯨ ꯌꯦꯡꯂꯨꯏ ꯑꯃꯨꯛ
ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯁꯣꯛꯄꯗꯣ ꯎꯕꯗ ꯃꯥꯒꯤ ꯁ꯭ꯄꯤꯔꯤꯠ ꯑꯣꯏꯔꯤꯕ ꯇꯈꯦꯜꯂꯩ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯛꯇꯣ ꯄꯨꯊꯣꯔꯛꯂꯦ ꯀꯗꯥꯏꯗꯒꯤꯅꯣꯒ ꯈꯪꯍꯧꯗꯦ ꯑꯗꯨꯒ ꯃꯗꯨ ꯁꯦꯒꯥꯏꯔꯒ ꯃꯄꯪ ꯁꯦꯝꯃꯤ ꯇꯧꯔꯤꯗꯨ ꯌꯨꯕ꯭ꯔꯥꯖ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯁꯨꯕꯗꯨ ꯂꯣꯏꯔꯒ ꯂꯩꯆꯤꯛꯂꯦꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯨꯕ꯭ꯔꯥꯖ ꯑꯁꯣꯛꯄꯗꯣ ꯌꯦꯡꯒꯦ ꯌꯨꯕ꯭ꯔꯥꯖ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯂꯒ ꯃꯊꯕꯥꯛ ꯑꯁꯣꯛꯄꯗꯣ ꯇꯞꯅ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯍꯜꯂꯤ ꯂꯩꯆꯤꯛꯂꯦꯟ ꯈꯔ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯄꯪꯗꯣ ꯑꯁꯣꯛꯄꯗꯨꯗ ꯇꯞꯅ ꯇꯩꯕꯤꯔꯛꯏ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯗꯣ ꯌꯨꯕ꯭ꯔꯥꯖꯅ ꯋꯥ ꯉꯥꯡꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕꯅꯤ ꯑꯁꯣꯛꯄꯗ ꯊꯦꯡꯂꯛꯄꯗꯨꯗ ꯆꯩꯅꯥ ꯐꯥꯎꯔ ꯃꯥꯜꯂꯦ ꯑꯌꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯂꯩꯆꯤꯛꯂꯦꯟ ꯃꯗꯨ ꯎꯕꯗ ꯀꯥꯔꯟ ꯉꯥꯡꯉꯛꯂꯦ ꯑꯃꯨꯛ ꯁꯛꯇꯤ ꯌꯥꯝ ꯂꯩꯕ ꯌꯨꯕ꯭ꯔꯥꯖꯁꯨ ꯑꯅꯥꯕ ꯐꯥꯎꯕ꯭ꯔꯣ ꯍꯟꯗꯛꯇꯤ ꯌꯨꯕ꯭ꯔꯥꯖꯁꯨ ꯁꯠ ꯈꯨꯝꯂꯛꯏ ꯅꯪꯗꯤ ꯑꯁꯣꯛꯄꯁꯦ ꯅꯥꯕ ꯐꯥꯎꯗ꯭ꯔꯣ ꯐꯥꯎꯏ ꯀꯩꯅꯣ ꯑꯁꯣꯛꯄꯕꯨ ꯅꯥꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯗꯨꯅꯤ ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯅꯆꯤꯟ ꯃꯆꯥꯗꯣ ꯇꯨꯃꯤꯟ ꯂꯩꯍꯟꯕ ꯉꯝꯕ ꯌꯨꯕ꯭ꯔꯥꯖꯅꯤ ꯋꯥ ꯉꯥꯡꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯆꯤꯟ ꯄꯥꯟꯗ꯭ꯔꯁꯨ ꯌꯥꯗ꯭ꯔꯣ ꯉꯥꯡꯅꯤꯡꯉꯤ ꯑꯩꯗꯤ ꯍꯦꯛꯇ ꯌꯨꯕ꯭ꯔꯥꯖꯇꯨ ꯁꯥꯎꯔꯛꯂꯦ ꯂꯩꯆꯤꯛꯂꯦꯟꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯂꯨꯕꯅꯤ ꯃꯥꯒꯤ ꯑꯁꯣꯛꯄꯗꯨꯗ ꯑꯣꯏꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯅ ꯇꯥꯞ ꯄꯥꯏꯁꯤꯜꯂꯛꯂꯦ ꯈꯣꯟꯖꯦꯜꯗꯨ ꯍꯥꯟꯅꯗꯩ ꯍꯦꯟꯅ ꯂꯥꯎꯔꯛꯏ ꯅꯨꯄꯥꯗꯣ ꯂꯩꯆꯤꯛꯂꯦꯟꯗꯨ ꯐꯠ ꯍꯟꯗꯣꯛꯂꯒ ꯌꯨꯕ꯭ꯔꯥꯖ ꯁꯣꯏꯕꯅꯦ ꯌꯨꯕ꯭ꯔꯥꯖꯇꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯪꯕꯨꯁꯨ ꯀꯟꯕꯤꯕ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯥꯏꯔꯣ ꯑꯩ ꯀꯟꯕꯤꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯌꯥꯔꯦ ꯅꯆꯤꯟ ꯃꯆꯥꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯂꯣꯏꯁꯤꯜꯂꯣ ꯇꯩꯕꯁꯦ ꯇꯩꯕꯤꯔꯤꯁꯦ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗꯦ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯁꯣꯛꯄꯗꯣ ꯍꯤꯗꯥꯛ ꯇꯩꯕꯗꯨ ꯂꯣꯏꯁꯤꯜꯂꯤ ꯁꯠ ꯁꯠ ꯑꯗꯨꯒ ꯏꯁꯤꯡꯗ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯏ ꯍꯤꯗꯥꯛ ꯁꯦꯝꯕꯁꯦ ꯀꯅꯥ ꯇꯥꯛꯄꯤ ꯁꯤꯗꯤ ꯑꯩꯈꯣꯏꯗ ꯄꯤꯕ ꯈꯨꯗꯣꯜꯅꯤ ꯇꯥꯛꯄꯤꯗ꯭ꯔꯁꯨ ꯍꯩ ꯇꯥꯛꯄꯤꯌꯨꯔꯣ ꯌꯨꯕ꯭ꯔꯥꯖ ꯂꯩꯆꯤꯛꯂꯦꯟꯗ ꯃꯤꯠꯆꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯅꯪ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯌꯨꯕ꯭ꯔꯥꯖꯀ ꯅꯠꯇ꯭ꯔꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯣ ꯌꯨꯕ꯭ꯔꯥꯖꯅ ꯄꯨꯔꯛꯂꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯉꯤꯁꯦ ꯀꯩꯅꯣ ꯌꯨꯝ ꯆꯠꯁꯦ ꯀꯥꯏꯗꯅꯁꯨ ꯈꯪꯗꯦ ꯂꯩꯔꯤꯁꯤꯁꯨ ꯁꯥꯎꯔꯞ ꯇꯧꯏ ꯂꯩꯆꯤꯛꯂꯦꯟ ꯃꯇꯧꯗꯨꯗ ꯌꯨꯕ꯭ꯔꯥꯖ ꯅꯣꯛꯂꯨꯔꯦ ꯈꯖꯩ ꯆꯤꯡ ꯂꯦꯝꯕ ꯃꯤꯅꯣꯛ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯃꯒꯨꯟ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯤꯅꯣꯛꯇꯣ ꯁꯥꯊꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯔꯦꯜ ꯌꯨꯕ꯭ꯔꯥꯖ ꯑꯁꯤꯒꯨꯝꯕ ꯃꯒꯨꯟꯁꯦ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯊꯥꯖꯔꯣꯏ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯤꯕꯣ ꯏꯆꯝ ꯆꯝꯕꯤ ꯑꯃꯅ ꯃꯤꯒꯤ ꯏꯪꯒꯤꯠꯁꯨ ꯈꯪꯖꯗꯦ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯕꯤꯅꯤ ꯑꯅꯤꯗꯣ ꯑꯃꯅ ꯂꯦꯝꯕꯗ ꯆꯤꯡꯖꯥꯎꯒꯨꯝ ꯍꯥꯏꯅ ꯁꯛꯅ ꯁꯣꯟꯅꯒꯅꯤ ꯑꯗꯨꯒ ꯑꯃꯅ ꯉꯥꯎꯕꯗ ꯃꯥꯂꯪꯅꯤ ꯍꯥꯏꯅꯒꯅꯤ ꯅꯤꯡꯊꯤꯂꯣꯛ ꯀꯧꯕꯤ ꯃꯥꯒꯤ ꯃꯁꯥꯏꯀꯣꯟꯗ ꯃꯇꯤꯛ ꯂꯩꯕ ꯌꯨꯕ꯭ꯔꯥꯖꯀꯤ ꯊꯃꯣꯏꯗ ꯂꯩꯆꯤꯛꯂꯦꯟꯒꯤ ꯅꯤꯡꯊꯤꯕ ꯁꯛꯇꯝꯗꯣ ꯆꯦꯛꯁꯤꯟꯅ ꯊꯝꯈ꯭ꯔꯦ ꯇꯨꯃꯤꯟ ꯂꯣꯠꯁꯤꯟꯈꯤꯕꯅꯤ ꯀꯅꯥ ꯈꯪꯍꯟꯗ ꯂꯦꯝꯖꯕ ꯃꯇꯧꯅ ꯍꯨꯔꯥꯟꯕ ꯃꯆꯠꯇꯣ ꯆꯠꯀꯅꯤ ꯍꯥꯏꯕꯗꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯂꯩꯆꯤꯛꯂꯦꯟꯗꯤ ꯈꯪꯖꯗꯦ ꯌꯨꯕ꯭ꯔꯥꯖ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯀꯔꯝꯅ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯃꯥꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯂꯩꯆꯤꯛꯂꯦꯟꯅ ꯂꯧꯔꯤꯕꯗꯣ ꯑꯗꯨꯃꯛ ꯃꯥꯁꯨ ꯌꯥꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯂꯩꯆꯤꯛꯂꯦꯟꯅ ꯀꯣꯅꯨꯡꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯈꯣꯡ ꯊꯥꯡꯕꯒ ꯖꯣꯍꯥꯟꯅ ꯀꯅꯥ ꯈꯪꯍꯟꯗ ꯐꯥꯗꯨꯅ ꯄꯨꯔꯛꯄꯅꯤ ꯌꯨꯕ꯭ꯔꯥꯖꯅ ꯀꯔꯤꯒꯨꯝꯕ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯁꯥꯎꯝ ꯐꯪꯂꯗꯨꯅ ꯇꯥꯟꯅꯔꯛꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯂꯩꯆꯤꯛꯂꯦꯟꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯦ ꯌꯨꯕ꯭ꯔꯥꯖ ꯂꯥꯛꯂꯦ ꯈꯪꯕꯗꯒꯤ ꯖꯣꯍꯥꯟꯅ ꯂꯩꯆꯤꯛꯂꯦꯟꯕꯨ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗꯒꯤ ꯊꯥꯗꯔꯝꯕꯅꯤ ꯐꯠꯇ꯭ꯔꯕ ꯖꯣꯍꯥꯟ ꯇꯥꯟꯅꯕꯒꯤ ꯃꯍꯨꯠ ꯂꯩꯆꯤꯛꯂꯦꯟꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯂꯣꯛ ꯑꯗꯨꯗ ꯌꯨꯕ꯭ꯔꯥꯖ ꯂꯩꯆꯤꯛꯂꯦꯟꯒ ꯄꯨꯟꯅ ꯇꯥꯁꯤꯟꯃꯤꯟꯅꯔꯛꯄꯅꯤ ꯃꯗꯨꯗ ꯆꯩꯅ ꯁꯥꯡꯅ ꯑꯃꯗꯤ ꯂꯨꯊꯅ ꯃꯊꯕꯥꯛꯇ ꯊꯤꯟꯕꯗꯒꯤꯅꯤ ꯁꯣꯛꯂꯤꯕꯗꯣ ꯌꯨꯕ꯭ꯔꯥꯖ ꯃꯐꯝꯁꯦ ꯀꯔꯤ ꯀꯧꯒꯦ ꯅꯤꯡꯊꯤꯂꯣꯛ ꯔꯤꯌꯦꯜꯂꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯊꯤꯕ ꯂꯣꯛ ꯅꯤꯡꯊꯤꯂꯣꯛ ꯍꯥꯏꯅ ꯃꯤꯡꯊꯣꯜꯁꯤꯅꯁꯨ ꯇꯥꯛꯂꯤ ꯂꯣꯛ ꯑꯁꯤꯒꯤ ꯐꯖꯕ ꯅꯤꯡꯊꯤꯕꯗꯣ ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯅ ꯔꯤꯌꯦꯜꯂꯝꯁꯤꯗ ꯆꯥꯎꯔꯛꯄ ꯑꯩꯅ ꯃꯐꯝꯁꯦ ꯈꯪꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯨꯄꯥꯗꯣ ꯆꯪꯗ꯭ꯔꯗꯤ ꯈꯪꯗ ꯇꯥꯕ ꯃꯐꯝ ꯑꯁꯤꯗꯤ ꯑꯁꯦꯡꯕ ꯃꯐꯝꯅꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯏꯄꯨꯒꯨꯝꯂꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯁꯥꯒꯩ ꯃꯆꯥ ꯃꯁꯨ ꯈꯛꯇꯅ ꯆꯪꯅꯕ ꯇꯣꯉꯥꯟꯅ ꯊꯝꯂꯝꯕꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯆꯪꯉꯤꯁꯤꯗꯤ ꯏꯄꯨꯁꯤꯡꯅ ꯈꯪꯂꯗꯤ ꯌꯥꯒꯗ꯭ꯔꯥ ꯗꯟꯗꯤ ꯑꯃꯨꯛ ꯄꯤꯒꯦ ꯍꯥꯏꯗꯣꯏꯔꯣ ꯅꯣꯏ ꯍꯧꯅꯕꯤ ꯐꯠ ꯌꯦꯡꯂꯛꯏ ꯌꯨꯕ꯭ꯔꯥꯖ ꯂꯩꯆꯤꯛꯂꯦꯟ ꯃꯔꯩ ꯆꯤꯛꯏ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯋꯥꯉꯥꯡ ꯁꯣꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨ ꯀꯥꯔꯟ ꯉꯥꯡꯂꯤꯕ ꯀꯥꯔꯟ ꯑꯗꯨ ꯐꯨꯔꯤꯕꯗꯣ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯌꯨꯕ꯭ꯔꯥꯖꯅ ꯁꯥꯎꯔꯛꯇ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯅꯤꯡꯉꯤ ꯈꯤꯇꯪ ꯁꯣꯏꯔꯨꯕꯗ ꯃꯥꯒꯤ ꯊꯥꯡꯁꯥꯡꯅ ꯄꯔꯥ ꯇꯝꯕꯤꯈꯤꯕ ꯉꯥꯛꯇꯅꯤ
ꯑꯗꯨꯒꯨꯝꯂꯕ ꯃꯆꯤꯡꯗꯨꯅꯅꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯅ ꯀꯤꯔꯤꯕ ꯑꯔꯥꯟꯕ ꯌꯥꯗꯕ ꯑꯣꯏꯗꯕ ꯌꯥꯗꯕ ꯃꯤꯁꯛꯅꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯆꯞ ꯃꯥꯟꯅꯕ ꯗꯟꯗꯤ ꯄꯤ ꯁꯥꯎꯗꯨꯅ ꯈꯨꯠꯂꯥꯏ ꯊꯥꯕꯗꯤ ꯂꯥꯏꯔꯗꯅ ꯆꯩꯕ ꯐꯥꯎꯕ ꯈꯣꯟ ꯀꯟꯅ ꯆꯩꯔꯛꯇꯦ ꯂꯩꯆꯤꯛꯂꯦꯟꯗꯗꯤ ꯃꯁꯤꯅꯁꯨ ꯂꯩꯆꯤꯛꯂꯦꯟꯅ ꯌꯨꯕ꯭ꯔꯥꯖ ꯁꯥꯊꯤ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯕꯁꯨ ꯀꯤꯔꯨꯗꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯨꯝ ꯐꯠꯇꯕ ꯑꯣꯏꯅ ꯍꯥꯟꯅ ꯈꯜꯂꯤꯗꯣ ꯌꯥꯝ ꯐꯩ ꯁꯨꯈꯪ ꯈꯪꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯍꯦꯛ ꯎꯕꯗ ꯎꯔꯤꯕ ꯁꯛꯇꯝꯗꯨꯅ ꯑꯐꯕꯅꯤ ꯃꯕꯨꯛ ꯐꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯐꯠꯇꯕ ꯗꯤꯃꯟ ꯑꯣꯏꯔꯝꯒꯗꯕꯒꯤ ꯁꯔꯨꯛ ꯐꯠꯇꯕ ꯗꯤꯃꯟ ꯃꯥꯜꯂꯒ ꯑꯐꯕ ꯑꯦꯟꯖꯦꯜ ꯑꯣꯏꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯑꯗꯣ ꯌꯨꯕ꯭ꯔꯥꯖꯇꯤ ꯐꯠꯇꯕ ꯁꯥꯊꯤꯕ ꯌꯥꯝ ꯁꯥꯎꯒꯟꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯃꯥꯟꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯤꯁꯤꯗꯤ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯌꯨꯕ꯭ꯔꯥꯖ ꯍꯜꯂꯁꯦ ꯉꯁꯥꯏ ꯂꯥꯛꯄꯗ ꯄꯥꯏꯔꯒ ꯂꯥꯛꯄ ꯃꯥꯜꯂꯦ ꯄꯥꯏꯔꯒ ꯍꯟꯁꯦ ꯑꯩ ꯋꯥꯏ ꯈꯣꯡꯅ ꯆꯠꯄ ꯋꯥꯔꯒ ꯅꯪ ꯂꯩꯍꯧꯔꯣ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯆꯠꯄ ꯍꯧꯏ ꯌꯨꯕ꯭ꯔꯥꯖ ꯑꯅꯥꯕꯅ ꯌꯥꯝ ꯄꯣꯡꯅꯔꯣꯏꯁꯦ ꯌꯨꯕ꯭ꯔꯥꯖ ꯍꯣꯔꯦꯟ ꯂꯝꯕꯤꯗ ꯋꯥꯔꯛꯂꯗꯤ ꯑꯩꯅ ꯁꯟꯕꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯋꯥꯁ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯉꯥꯡꯉꯦ ꯅꯪ ꯂꯩꯆꯤꯛꯂꯦꯟ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇ ꯃꯔꯨꯝ ꯁꯣꯜꯂꯤ ꯌꯥꯝ ꯂꯦꯝꯁꯤꯟꯅꯩ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯀꯥꯏꯅ ꯇꯧꯔꯤꯅꯦ ꯃꯥꯏꯁꯦ ꯑꯅꯤꯗꯣ ꯑꯃꯅ ꯇꯨꯃꯤꯟ ꯆꯠꯀꯅꯤ ꯑꯃꯅ ꯋꯥ ꯃꯌꯥꯝ ꯉꯥꯡꯂꯤꯕ ꯋꯥꯍꯪꯁꯨ ꯀꯌꯥꯅꯤ ꯈꯨꯝꯗ꯭ꯔꯤꯐꯥꯎ ꯍꯪꯉꯛꯀꯅꯤ ꯆꯩꯔꯨꯕꯁꯨ ꯉꯝꯗꯦ ꯗꯞ ꯑꯃꯨꯛ ꯇꯧꯅꯤ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩꯈꯤꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯀꯅꯤ ꯉꯥꯡꯕ ꯁꯦꯟꯅꯕ ꯋꯥꯗꯧꯔꯤ ꯑꯣꯟꯊꯣꯛꯅ ꯌꯨꯕ꯭ꯔꯥꯖꯀꯤ ꯂꯩꯃꯁꯦ ꯃꯉꯥꯎꯁꯨ ꯊꯤꯈ꯭ꯔꯦꯗ ꯅꯪꯁꯦ ꯃꯥꯂꯪꯕ ꯍꯥꯏꯕꯁꯨ ꯏꯟꯗꯦꯀꯣ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯤ ꯅꯪꯁꯦ ꯍꯣ ꯂꯩꯔꯥꯡ ꯑꯀꯤꯕꯁꯨ ꯂꯩꯇꯦꯗ ꯑꯩꯒꯤ ꯂꯩꯃ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯅꯪꯁꯦ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯂꯩꯆꯤꯛꯂꯦꯟꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗꯣ ꯀꯩꯁꯨ ꯈꯪꯖꯗꯕꯅꯤꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯣ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯅꯣꯡꯄꯣꯛ ꯈꯨꯂꯦꯟꯗ ꯑꯔꯥꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯤꯅꯔꯕꯁꯨ ꯑꯉꯝꯕ ꯐꯝꯅꯥꯏꯕ ꯈꯔꯅꯗꯤ ꯑꯗꯨꯃꯛ ꯐꯠꯇꯕ ꯂꯤꯆꯠ ꯂꯣꯟꯅ ꯆꯠꯇꯕ ꯅꯠꯇꯦ ꯆꯥꯎꯈ꯭ꯔꯕ ꯃꯐꯝꯅꯤ ꯃꯐꯝ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕ ꯉꯝꯕ ꯍꯧꯅꯗꯦ ꯁꯛꯇꯤ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯄꯨꯝꯅꯃꯛ ꯈꯪꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯁꯥ ꯂꯥꯟꯗ ꯑꯊꯧꯕ ꯑꯣꯏꯕꯅꯤ ꯍꯩꯔꯤꯕ ꯃꯍꯩꯗꯣ ꯌꯦꯡꯅꯕꯗ ꯁꯤꯖꯤꯟꯅꯕꯅꯤ ꯑꯃꯣꯠꯄ ꯀꯌꯥꯗꯨ ꯂꯣꯠꯁꯤꯜꯂꯒ ꯑꯆꯨꯝꯕ ꯈꯔꯅ ꯈꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯂꯩꯃ ꯑꯍꯟꯗꯤ ꯃꯥꯇꯖꯝ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯥꯇꯖꯝ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯄꯥꯎꯗꯝꯂꯤ ꯑꯁꯦꯡꯕ ꯃꯔꯝꯗꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯂꯩꯃ ꯑꯃ ꯂꯣꯟꯅ ꯅꯨꯡꯁꯤꯔꯛꯄꯗꯒꯤꯅꯤ ꯂꯩꯃ ꯑꯍꯟ ꯂꯣꯌꯥ ꯂꯥꯛꯄꯒ ꯃꯌꯥꯝ ꯈꯪꯅ ꯂꯧꯅ ꯂꯩꯅꯈꯤꯗꯦ ꯂꯣꯟꯅ ꯊꯝꯕ ꯅꯨꯄꯤꯅꯤ ꯀꯅꯥ ꯈꯪꯍꯟꯗ ꯑꯗꯨꯒ ꯂꯣꯌꯥ ꯂꯥꯛꯄꯅ ꯂꯩꯃ ꯍꯤꯌꯥꯏꯅꯨꯕꯨ ꯑꯣꯏꯅ ꯃꯥꯒꯤ ꯂꯩꯃ ꯑꯣꯏꯅ ꯃꯌꯥꯝ ꯈꯪꯅ ꯂꯧꯁꯤꯟꯈꯤꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯃ ꯑꯍꯟ ꯌꯥꯝꯅ ꯁꯥꯎꯈꯤ ꯎꯄꯥꯏꯗꯤ ꯂꯩꯈꯤꯗꯦ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯈꯪꯍꯟꯒꯅꯤ ꯍꯥꯏꯅ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯕꯤꯈꯤꯗꯦ ꯂꯣꯌꯥ ꯂꯥꯛꯄꯅꯁꯨ ꯃꯥꯒꯤ ꯋꯥꯗꯨ ꯊꯧꯁꯥꯈꯤꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯊꯤꯅ ꯆꯩꯕꯤꯈꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝ ꯑꯁꯤꯅ ꯂꯩꯃ ꯑꯍꯟꯗꯣ ꯃꯥꯇꯖꯝ ꯑꯣꯏꯈꯤꯕꯅꯤ ꯃꯥꯇꯖꯝ ꯍꯥꯏꯕꯗꯤ ꯂꯩꯄꯥꯛꯀꯤꯗꯃꯛ ꯅꯠꯇ꯭ꯔꯒ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯑꯗꯨꯕꯨꯅꯤ ꯂꯝꯆꯠ ꯐꯖꯗꯕꯤ ꯃꯥꯅ ꯃꯥꯇꯖꯝ ꯑꯣꯏꯈꯤꯕꯗꯣ ꯃꯌꯥꯝꯅ ꯊꯤꯅꯁꯨ ꯉꯥꯡꯕꯤꯈꯤ ꯑꯁꯤꯒꯨꯝꯕ ꯀꯌా ꯑꯁꯤ ꯎꯕ ꯉꯝꯕ ꯔꯦꯂꯝ ꯑꯁꯤꯗ ꯆꯍꯤ ꯌꯥꯝꯂꯕ ꯑꯍꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯏꯄꯨꯚꯠꯇ꯭ꯔ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯩ ꯑꯅꯥꯕ ꯑꯃ ꯂꯩꯔꯛꯂꯕ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒ ꯋꯥ ꯇꯥꯟꯅꯒꯅꯤ ꯌꯨꯕ꯭ꯔꯥꯖꯅ ꯁꯣꯛꯇꯨꯅ ꯂꯩꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯏꯄꯨꯚꯠꯇ꯭ꯔꯅ ꯑꯁꯣꯛꯄꯗꯨ ꯌꯦꯡꯂꯤ ꯃꯅꯥꯛꯇ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝꯁꯨ ꯂꯩ ꯌꯨꯕ꯭ꯔꯥꯖꯀꯤ ꯑꯁꯣꯛꯄꯗꯣ ꯂꯩꯆꯤꯛꯂꯦꯟꯅ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯍꯥꯞꯄꯤꯔꯛꯏ ꯍꯥꯏꯕ ꯄꯥꯎꯗꯣ ꯇꯥꯔꯒ ꯚꯠꯇ꯭ꯔꯅ ꯍꯥꯏꯔꯛꯏ ꯏꯁꯨ ꯂꯩꯆꯤꯛꯂꯦꯟꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯌꯨꯕ꯭ꯔꯥꯖꯅ ꯏꯄꯨ ꯑꯁꯨꯛ ꯀꯨꯏꯅ ꯅꯁꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯃꯍꯥꯛꯇꯤ ꯅꯣꯡꯃꯇ ꯊꯦꯡꯅꯗꯦ ꯀꯔꯤꯒꯤꯅꯣ ꯏꯄꯨ ꯑꯉꯥꯡ ꯑꯣꯏꯕꯒꯤꯅꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯐꯥꯎꯕ ꯃꯈꯣꯏꯗꯤ ꯂꯩꯔꯥꯡ ꯑꯣꯏꯅ ꯄꯥꯝꯕꯤꯗ ꯂꯩꯁꯥ ꯇꯝꯕꯅꯤ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯔꯤꯕꯅꯤ ꯇꯥꯏꯕꯪ ꯁꯛꯇꯝꯗ ꯂꯥꯛꯂꯤꯕꯗꯣ ꯌꯨꯕ꯭ꯔꯥꯖꯇꯣ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯕ ꯃꯥꯅ ꯇꯞꯅ ꯍꯥꯏꯔꯕꯁꯨ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯃꯍꯦꯟ ꯁꯅꯥꯗꯤ ꯇꯥꯍꯧꯔꯦ ꯃꯌꯥꯝꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯅꯣꯛꯏ ꯎꯒꯟꯈ꯭ꯔꯕ ꯌꯨꯕ꯭ꯔꯥꯖꯅꯤ
thawraba mityengna manaw mahen sanada phat yenglei Yuvrajki mityengduda mayamdo mahen sanada loina mityeng tai kiraduna manaw nupado mamai amuk luthaduna leikre Batra machin manaw anigi matauda nokchei aduga Takhellei leirangbu nungsina solei khuthaibana semlambara nuza kayagi napada leiteng lunaba leinam chenbi leirangdo nangi ningthiba mai thongna nangi senglaba kuchuna nangi pokning huba sabana oruba kayagi thamoi sumhatpani nungsida leinam Takhellei phajaida saktam Takhellei singil nangna helida leirangu leinungsi Batragi nungsiba wahay taraga leirangbu nungsiba helagle mafam aduda leiriba mayamdo khallubada nungsida ko leinam chinmi leirang haina chinba kangludrabaso thamoida hanjin hairi nungsiba sangsar ado mikup khara khaktada oihankre yaisnadu Yuvrajki manakta lakle haibagi paodo hek phanglabada Yuvrajki manaising machin painare thongzanda leplubaduna pao hairare Yuvraj majaibe mayasna lakli mahen sana tapna jirol tawi mai manakta lepliba manai amada luchinglamgi tamna lai thuase Yuvraj chumna leirambu makokto khitang leithokre aduga mumit usilaga hairei changalo